Chief Justice of India B.R. Gabai na Mahaki Manipur khongchata fawkiba ihul pawdamkhre. Arunachal Pradesh ki konung Itanagar da ngasi nauna Guwahati High Court Permanent Bench ki nauna saba building ama sanggabagi thoramda Chief Justice of India CJI B.R. Gabai na matam kharagi mamangda mahangna Chief Justice oidringai Manipur chatkiba khongchata mahangna phawkiba ihul miyamda pawdamkhre. Guwahati High Court ki anauba building sanggabagi thoram aduda Chief Justice of India B.R. Gabai hai matam kharagi mamangda mahang masana luchingba Supreme Court ki Justice team amana chahi ani hena irang thokliba Manipur da chatuna tongan relief camp sing da chatuna displaced person sing hak thengana unaduna makhoi khudongchadaba sing khangdokpaga loinana displaced person sing da logi oiba piba yaba mateng pinaba thabak sing yengsinki maki khongchat aduda lamdam adugi nupi amana mahang masama ki yumda lakpada Nahak putaramna ogli haina mahak putaramna okpikhi adobu icham chammi nupi adugi wahaina aihaki thamoida punsigi kawngamlaroidaba mami amadi tahankre mahaki wahai adumangna aikhoi amatani India haibasi amatani India asi aikhoi pumnamaki yumni amasung aikhoi pumnamak Indian ni haiba wakhal nahongna na pohanki haina su Chief Justice B.R. Gabai na tilliba miyamna phongdokhi Ningsing BI B.R. Gabai na Chief Justice of India oidringai matam kharagi mamangda mahang masana luchingba Supreme Court ki Justice team ama Manipur da laktuna numit humni leiduna tongan ba district sing da hangliba relief camp sing da chatuna oiriba phibam sing amadi IDP sing na thengnaba khudongchadaba sing hakthengna na yingsinkhibani haukiba chahi ani ro masida mahang masana awang nongpok state sing yingsinkhibagi wafam paladuna Chief Justice of India B.R. Gabai na namdam asomda leiriba ningthiraba tribal ki culture sing uba phangki haiba wafam thamki Major tribe kunga taruk amasung self tribe chama leiriba Arunachal Pradesh ki cultural diversity bu sing thabaga loinana state asigi nat ki oiba culture sing manghandana thamnaba state laingana lokhaliba thabak sing su sing thara dunai khoi gi tradition amadi culture ngaktuna thamba haibasi constitution na piba ikhoi gi fundamental right ni haiki ngasi Itanagar da Guwahati permanent bench ama hangdokpagi thoram adugi mangoina na Guwahati High Court ki Chief Justice Asutosh Kumar na ngasi anaba building ama hangdokpa asina Arunachal gi miyamda thuba matamda chumba wild sing phangmangamlagani hairaduna leiba asigi oina Arunachal numit hana thokpagum thinthadana chumba wild miyamda ahanba oina state asida phangana bahonari ngasi sangariba court ki building asi chumnagi achamba structure amanate masi constitutional morality gi senglaba laisang amani haina su phongdoki ngasi gi thoram aduda Supreme Court ki judge sing Justice Ijal Buyan Justice Nongmai Kapam Koteshwar Justice Sandeep Mehta amasung Justice Bijoy Bisnoy saruk yaki ngasi sangariba permanent bench building asi lupa crore Chamaga kuntraga mangaga point kuntraga manga changna sabani masida modern courtroom amasung state of art facilities sing leiri building asi state asigi public works department na kumja 2021 gi February dagi saba hawrakhibani aduga kumja 2018 da Arunachal Pradesh ki Chief Minister Pema Khandu na building asi sanaba urefu yung tamkhibani Kayamudin Pukri mayum na iba naki Ahmad Chowdhury INA captain phongkhre Right Union Imphal na sinduna Kayamudin Pukri mayum na iba naki Ahmad Chowdhury INA captain haina mingthon malarik amang asi Manipur Press Club ta phongkhre larik phongbagi thoram aduda Sahitya Academy awardee BM Maisnamba Rights Union Imphal ki Vice President Arjun Kavir Manipuri Language Board Sahitya Academy New Delhi ki former convener Nongmai Them Kiran Kumar amadi Sahitya Academy awardee Makhon Mani Mongsabana mathang sina Chief Guest President amadi guest of honor oina sarugyaki thoram aduda Chief Guest ki warol piraduna BM Maisnabana phongdokhibada Muslim aibasingi maraktagi Kayamudin Pukri mayum asi kuiraba matamda mingsel haiba journal ama phonglamki maduda naki Ahmed asi matam aduda Netaji Subhash Chandra Bose na lingkhalamba INA Manipur chapter gi captain oina leiramkiba aduda mana liramba wari mayam adu Kayamudin na khomjilaga ithokpani larik asi mamangda phongna batawrambada larik asi phongba yani yaroi haina chayetnaba leibadagi phongda lakhibani adubu ngasi di phongle haiki Nakalamaramda hojik larik kaya phonglaba su miyamna leibagi amadi pabagi chang yamna nemle maramdi Bengali mayek sitharakpa mitei mayek yausilakpa sida larik amada mayek ani hapana lupa chamri pigadaba adu chanipan da yolakpa asina mina lainingdabagi machak amasu oiri loinana mobile asisu achouba factor ama oiri matam amada thabak tawbada amadi thabaktagi potharabasing outbook pabagi channabi leirami adubu ngasidi larik pabagi mahut mobile yengbana maut sile haiba wafam thamlakle sakhangdaba miyoi amana perform phambi ahal oirabi nupi amagi sanagi lekthatuna pukhre Tha sigi nipan ge yuk pung 13 kunrom taba matamda Imphal East District ki Singzamai Police Station gi manung chana Waikhom Leikai Leirak Haijin famda lafoi amadi komla yonbi ahal oirabi nupi amagi ngakta siba sanagi lek miyoi amana thatlaga chenkre hairi
Sanagi lik thatpikraba porfam phammi nupi asigi maming sagol sem memcha 65 mapuroiba laikhidraba sagol sem ingo chabi kawi ahal oirabi nupi asi waikhom laikai leiruk haijinfamda lafoi amadi sem yonuna laikhibani hairiba numit asida angauba machugi swift car tongduna lakpa miyai chalaba angauba machugi tupi upa nupa amana car adudagi kumtharaklaga lafoi laikhi lupa chama piba lafoi adugi senfam adu makhut oina piraga ye thangba makhut aduna ahal oirabi nupi asi ngaksamda siriba sanagi lik adu thatlaga car adu thauraga खुलई थुना चेनखि हाइरी सनागी लेक थत्पीख्रबी अहल ओइरबी सगोल से मेमचाना पाउचे असिदा फोंदोरखिबगी मतुंग इन्नदी सखंगदब नुपा अदुना लेक अदु हेक थत्पगा कार टोंगना थौखिबा अदुदा महांगना कोइराव लाउदुना लेक थत्ख्रे हाइना मियामदा खंगनखि मतम अदुदा अरामबाई टेंगोलगी थौमिसिंग खरसु वाइखोम लेकाई लैरकलोमदगी थोरकपा थेंगनादुना थाजाबदगी मखोइना स्वेप कार अदु तानाखि हाइरी अदुबो लिलोंग थोंग लांथोखिबदा स्वेप कार अदु मफम खंगना मांगखिबदगी खोंगुल लिबा ngamkhidabani hairi sanagi lik thatpi khrabi ahal oirabi memchana makha tana phongdorakibada mahaki lik adu sana mohor anini lik adu da sana san ani gi yantra amasu yali punna sana mohor ani ga san anini chawrangna lupa lak ani ga lising kun rong gi sempham oigani hairi sana that khiba sigi matang da mahang masamangna singjamai police station da chatuna iba cherol piduna वाकत की हाइरी सिंगजमई पुलिस स्टेशन की कांगबुना सु थौदोक थोकफम द लाक्तुन थिजिन हुमजिन बगी थबक चथखि थंगनाबदा लैबा सीसीटीवी कैमरा की फुटेज येंगबदा अंगौबा मचुगी स्विप कारनी गाड़ी अदुगी बैक लाइट थालगा स्टार्ट तौरगा मनुंगदा मी अमसु लैबा उबदगी फुटेज सिंग फंकी हाइरी मखाताना सिंगजमई पुलिस की कांगबुना थिजिन हुमजिन बगी थबक चथरि हाइनसु अहल ओइरबी सगोल से मेमचाना फोंदोरखि चुराचानपुर युवा हाख्रे ngasi numiyungba matung pung 2:13 taba matamda Churachandpur district Richter scale da 3.4 yawna yuwa hakhre hana National Center for Seismology gi report amana hairi report asina makhata na hairi bana yuar hakhiba dugi epicenter asi latitude 24.35 degree north amasung longitude 93.54 degree east oiki yuar haba asigi depth na kilometer 12 oiki adumoinama ngasi thokiba yuar haba aduna district asi da kaya toy natraga kudong thiba thokiba gi report amata leite haina mari lenaba district authority gi maikai digi phongdorakli